Online Manipur YouTube channel sebeng bir pemain pum nang pu mukah nata ram nuk seri han badam namaru ibu pawam update hamzake Machanupigi Ekaikhumnaba Manghannaba Hotnaruba Mapa jail Ywkhre masana hek box ba Machanupi amabu sexual assault toba amadi otpagi case tamyoi ama Imphal West ki special just pokso na numitram ngani gi jail thasin khre special just pokso na jail thasin khre mi edu masagi sahi kuntra ko humdoi rom sure none district ki mafam ama digini thaudoga si thasi gi ani da nungba police station the case ama victim gi apok pina tharakibani thaudok asi victim ori bisahi tara ko humdoi rom tam ngai binupi masa asigi summer vacation manung da thokibani victim asi Jenims ki department of forensic medicine and technology the medical examination tawre accused oriba apok mapa asina su Ekaikhumnaba Manghannaba thaudok asi mahak masana chathabani haiba yaje case asigi leiriba phibam sing asi yenglaba matung de accused oriba mi asing asi degi hoduna November 10 fabu numit tram ngani gi judicial custody de remand pibada court na ayaba pikibani hairi aduga mathang gi update asina irang thokli banakal ani gi marakta wari sanaduna warisin purakpa ngamgani and khon irang thokli banakal ani gi marakta wari sanaduna warisin purakpa ngamgani haini numit humni gi khungsit ki damak tangarang Imphal da thunglakiba Samata party gi national secretary and khon na phongdokre wafam asing asi Manipur press club ta pangthopa pawmising ga unaba amada and khon hai Manipur thokli ba irang asigi aseng basaktam yengsin bu oina mahak Manipur da lakpani kongsat asigi manung chana relief camp kaya da susatuna miyam na thengnabur khudongcha da ba awa mayok nerba mi singa unaduna yengsilure miyam na masa masagi hanagi mayum da hanjinduna leiba pamnabana athuba matamda lengang irang asigi borisin puraknaba hotnaduna miyam gi apam basing asi phanghannaba hotnabiu haina appeal tok aduga mathang update asina sana sabi khuldo ku ki militant sing nang mai kapsil lakre numit tarani rom hena sabung ku kuno sana sabi amate te lo na ba khulsing de ku ki militant sing nang mai kapsin dona landa buleb do matung ngarang amuk han nang mai kapsil lakre hairi kunja sing na pungdoro pugi matung in ding ngarang ayuk pung manga ga minute nifu ka manga rom taba matam da sana sabi mitei khulgi thangna leiriba simol ku ki khulde gi nang mai round ohum rom kapsil laki asoga pandi yaw khide loina na khulnga ko volunteer sing na su handuna nang mai kap ki basu leikide hauji kunja sing na kan basection thaurangi tabuk lokhatuna leiri hai duga mathang update asna bom leire haina mi painerure ngasi ayukpung ngarang ayukpung manga minute kuntra rom taba matam da Kaksing district ki Ywkhre police station gi manung sanna barma sugnu lambi paring ki thongjau playground mana ki lambi da matai da bom leire haina miyam ne mi painerure tungda Manipur police ki bom expert ki kangbu laktuna yengsilaba matung bom oiram da gi miyam gi mi painaba du ko kan khre hairi hiramasi gi matang da police gi phangba paw gi matung ina de lambi gi matai da borkhau amada Ywkhre thindokuna leramba thengnabadagi lambi chatpa mioi kharna bom oiramgani haina paw pirakpadagi police na signary ba mafam adu da mioi amatang sanghandana thamlaba matung bom expert ki kangbu kauduni yengsinbagi thabuk chat thabada bom natte haiba kangbu ngamkhibani hairi aduga mathangi update asina thokleba irang asina aikhoibu mikap thokalle chief minister miyam khamtheng na wahli beirang asina amarom da ikoi mikap thokal le masina lamdam asigi yel hupurup singkaram ba aru phebam da leram bage haiba dukhanga le haina chief minister nong thongba biren na phongdokre cm secretary tanga sipang thoki relief camp sing de leiriba labor card paiba miyo sing the special scheme for education of children gi makha da senfam sing yen thokpagi thauram da mathaki wafam asi chief minister na phongdoki bani Manipuri building and under construction worker welfare board na sinduna pangthoki ba thauram adu da labor card holder amada lupa lising manga khusin naki chief minister and biren na hai me ahum dagi thorok lebe irang asida mayum mai kai mai thar drabasu kibadagi lanjener kibe mioi kaya ngasi de mayum da hanjinna ba hukre mayum mai kai mai thadok tuna lanjener ba sing damakta agriculture horticulture industry singba mari lene ba department singi expert singa wari sana ba ga loina na makoibu senthok lambi pi na ba thabuk sing paikhat li hairi ningtham tha sanglak ba ga iroina relief camp sing da kambal sing yen thokpagi thabuk athuba matam da chatharagani loijing loya da leiriba lomi sing na wana ujaba lo sing akiba yaudana khawba amadi yaiba ngamnaba security personnel lising ani chamnga rom na ngak senbagi thabuk ta sijinari thokli beirang asina maram oiduna lo uba ngamkhidraba lomi sing da compensation piragani masigi damakta home ministry na lupa crore kuntra ga 9.6 gi senfam sanction tawrakle mari leinaba dc sing na lo ukhidraba lofam sing survey tawbaga loina na hangliba lofam sing da ningtham maru marang karamba thaba pakna gadage haibe yengsinbagi thabuk chathari haina su chief minister na makhata ki chief minister na makhata raduna tampaki district sing da hangliba relief camp sing da leiriba mahiroi singi marakta sada 90 ga 80 manak nakpa mahiloi sing da mingchan bikre aduma pusura sanpur kangpokpi amasung tengnopol da hangba relief camp sing da leiriba mahiroi sing manak nakpa school sing da mingchan bagi chang tampaki relief camp sing dagi hanthana leiri haiki